ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯗ ꯃꯥꯁꯇꯔ ꯏꯟ ꯁꯥꯏꯟꯁꯇ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃꯗꯤ ꯃꯥꯔꯛꯁꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯟꯇ꯭ꯔꯣꯂꯔꯅ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯊꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯏꯁꯥꯎꯅꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯖꯨꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯖꯨꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯈ꯭ꯔꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯅꯤꯕꯂꯥ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯍꯥꯏꯈꯤꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯏꯔꯒ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯁꯇꯔ ꯏꯟ ꯁꯥꯏꯟꯁꯀꯤ ꯁꯦꯀꯦꯟ, ꯊꯔꯠ ꯑꯃꯗꯤ ꯐꯣꯔꯠ ꯁꯨꯕ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃꯗꯤ ꯁꯦꯀꯦꯟ ꯑꯃꯗꯤ ꯊꯔꯠ ꯁꯨꯕ ꯁꯦꯃꯤꯁꯇꯔꯒꯤ ꯃꯥꯔꯛꯁꯤꯠ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯋꯥꯠꯂꯤꯕ ꯆꯦ ꯆꯥꯡ ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔꯗ ꯑꯏꯕ ꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯁꯦꯃꯤꯁꯇꯔꯁꯤꯡꯒꯤ ꯃꯥꯔꯛꯁꯤꯠ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯊꯕꯛ ꯐꯖꯅ ꯇꯧꯗꯕꯒꯤ ꯋꯥꯍꯧꯗ ꯀꯟꯇ꯭ꯔꯣꯂꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯄ ꯉꯝꯗꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯋꯥꯠꯄ ꯆꯦ ꯆꯥꯡꯁꯤꯡ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯑꯦꯛꯖꯥꯝ ꯀꯟꯇ꯭ꯔꯣꯂꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯅꯤꯕꯂꯥꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯁꯦꯃꯤꯁꯇꯔ ꯋꯥꯏꯁꯀꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯕꯤꯌꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯆꯤꯜꯂꯤ ꯍꯥꯏꯕꯤꯔꯛꯑꯦ, ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯤꯕꯤꯌꯣ ꯍꯥꯏꯔꯁꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯝꯗꯥꯏꯒꯤ ꯆꯤꯜꯂꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯃꯨꯛ ꯆꯠꯂꯨꯔꯒꯅ ꯁ꯭ꯇꯥꯐ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯖꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM, ꯑꯣꯅꯔꯦꯕꯜ MLAs ꯃꯌꯥꯝꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯇꯧꯕꯤꯒꯅꯨ, ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯑꯃ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ꯫ ꯑꯗꯨ ꯀꯟꯇ꯭ꯔꯣꯂꯔ ꯑꯃ ꯑꯣꯏꯔꯒ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯕꯁꯦ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯊꯕꯛ ꯁꯨꯏ ꯍꯥꯏꯕꯁꯦ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯃꯥꯔꯛꯁꯤꯠ ꯆꯣꯟꯊꯔꯒ ꯄꯤꯕꯤꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯁꯨ ꯄꯤꯕꯤꯗ꯭ꯔꯤ꯫ ꯑꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯇꯣꯞꯄꯗꯁꯨ ꯄꯦꯟꯗꯦꯃꯤꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯄꯤꯕ ꯉꯝꯃꯒ ꯑꯩꯈꯣꯏꯒꯤ DMU ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯩꯒꯤ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ, ꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯑꯣꯐꯤꯁꯀꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯉꯥꯛꯅ ꯊꯕꯛ ꯁꯨꯕꯤꯌꯨ꯫ ꯃꯇꯝ ꯆꯥꯅ ꯇꯥꯏꯃꯤꯡ ꯈꯪꯅ ꯑꯣꯐꯤꯁ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯕꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯃꯥꯔꯛꯁꯤꯠꯁꯦ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯍꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯕꯨ ꯂꯩꯉꯥꯛꯇ ꯁꯨꯝ ꯇꯥꯏꯅꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯕ, ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯁꯤꯃꯁꯨ ꯍꯥꯏꯖꯅꯤ꯫